Aisamak JCD ko convener ho jabani ji akoina akoigi laigidraba now mayang lambam Shikanta Singhi matang sida akoigi asi dagi horaga akoisi kapsim kunau lamkhai da maruaina akoigi laigidaba sigi yumgi lamkhai sida kapsim kunau sangapom lamkhai sida akoi protest tawjaraga akoigi lambi tingbagi khungjang ama akoi sathajarambani aro ngasi si akoi khungjang dugi makha tarakpo oina akoina governor da memorandum ama akoi lairiba laigidraba akoi mayang mo Shikanta gi misi miatina halaki badu mo misi ji gi matang sida akoi governor go unabagi program do akoi hujik sanction jarubani ai ga loina na hujik laigiriba si convener Pradeep gi now ko convener social lagi akoi gi mai bian mera baibi gi mayam mama koi sangdana one honorable lagi MP mayam no tawrubun ara koina thanga charuba akoi gi memorandum se sida koina thanga charuba si akoi gi demand punna akoi gi demand tariat ni demand tariat sigi maroi ba akoi gi warol si maruina object object akoi gi misi jida prime accused oina laibiribi akoigi mingoina panjarabada akoigi singu hokipse ma masaji police ki custody da pubiraga mangonda properly and thorough investigation ama zathabiba loina na mihatsida akoigi sathariba adugumba illegal akoigi unlawful organizations armed groups kuki gi laibiriba kuki militants je si athuba matamda pharaga akoigi justice to akoigi mayang mom Shikanta gi misi gi justice se athuba matamda puthokpiba governor da na pibira ko si akoi hujiguji operation zathadana akoi adugi thabak thoromjing paikhalli na hai adu paikhalliba thabak thoromsigi video footage do akoi electronic and the print media da Manipur miyam khanna adugi du governor gi side gi miyam da upiu haiba wafam duma akoi thamjarami makata basi within the 72 hours akoi karigumba akoina thamjariba demand se masi governor gi side gi fulfill tohon biraktraba adu oitadi koi tongan ba Manipur gi laibiriba valley gi civil society organization singa akoi punna sidagi henna akoi gi khongjang tongan mo makhal gi khongjang kaya ama akoi sangsin jagani haibagi adugumba warep to governor da so koi thamjarami hojiki oinadi Manipur gi oiriba waraba phibam sida we call off the blockade of the roads for 72 hours akoi hangdok jabani adu akoi ju shanti pami adu situation na yaraktrabani na akoi khongthang jing je sangsin jabani gari gumba sigi khongthang ji akoi na tanjari ba dabi ji thungan bidaba targadi akoi handana mo within 72 hours ki matung dagi di akoi makhata na tongan ba khongjang kaya Manipur gi tongan ba civil society organization jing pullaga sangsin jagani haiba wafum duma akoi marik chungna thamjarami aduga akoi na maruina demand tok jabada misiji matangda akogi case National Investigation Agency da adugi sinabiu aduga hairiba mara leibusingji makhatana sigumba thongdoksingji amuga Manipurda hanjindanaba akogi asumbo wail zathabiraga akogi mihatsida senriba mipung khudima case sinabiduna akogi mapung phaba justice ama Manipurgi miyamda sima akoi BBU haibasima akoi thamjarami asiga loina na ngasai akoina hojik keno tawjabada thawdoktu thok phagraba matungda including the district SP as well as the central forces deployed in the Churachandpur district moi kaidou leige moi gi matakta legally oiba disciplinary actions mayam mama governor side gi lokhat piu adugi matungina moi gi responsibility leibak miyam da Manipur pumboda not only the GSC gakta natana Manipur miyam da leiriba pium je khangan biu haibo wapam sing akoi makhata na governor da adu maina koi thamjaram dead body si hojik Churachandpur dagi Imphal da akoi dead body je nau sigi asi haksang je Churachandpur dagi sida pubirau haidana governor da aduma kanna taksin jarami governor da so adu thungan choidana mapam sida porakani haibagi thajaba madumadi akoi bibirai tawbatabu akoi gi demand ji thungdringai di sida akoi yogur agasu asi haksang je akoi
ꯂꯧꯖꯈꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯃꯤꯡꯁꯤ ꯕꯤꯁ꯭ꯋꯥꯅꯥꯊ ꯊꯤꯡꯅꯥꯝ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯦꯁꯤꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ 설마 다 있어. 뭐샤 뭐샤 ꯑꯩꯒꯤ ꯃꯤꯡ 안동안 ꯕꯤꯁ꯭ꯋꯥꯅꯥꯊ